Ukhrul District ki Sinakeithel Yaona Tongan Tonganba Mapham Singda Kuki Militant Singna Landarakpada SOKTUNA Rims Hospital da LAIYENGLIBA TANGKHUL MEECHAM AMADI Volunteer Singi ANABAGI PHIBAM Citizen Club SOIBAM LEIKAI ki THOUMEE Singna YENGSINKHRE Lamdam asigi miyamna Central Force Singda Thazaba Thamdabana State Force ki mating natana Kuki narco terrorist Singna Yellow Furup Maitei Amadi Naga Furupta Chatharakliba Mihat Mipun Thingbang Amloi Haina Club asigi President Mahendra Naurem na Fongdorakli. Kuki Militant Singna Leptana Ching Amadi Tampaki Mapham Kayada Afaba Makal Kudlai Sinaduna Landarakpada Asok Apan Nangbagi Hauzik Rims Jenims Amadi Ras City da LAIYENGLIBA Singda Maru Oina Club Asige President na Mahendra Naurem na Luching Bakangbu Amana Hakteng na Chatuna Anabagi PHIBAM YENGSINKHRE Chat Aduga Mari Lainana Fongdok Kibani President Mahendra Naurem na Makhatara Duna Mahusadagi Hoduna Lamdam Asida Kunda Minariba Maitei Amadi Tangkhul Furup ki Lainariba Machil Manau Oibagi Mari Ado Hena Chetsinaba Amadi Awa Anatarakpada Amana Amagi Mating Pangnabagi Wakalonda Ngasi Tengbang Pol Asi Kutsinabani Kuki narco terrorist Singna Kumja Lising Ani Kulhumdoigi May Ahumdagi Maitegi Mathakta Landaduna Pikliba Angang Yauna Micham Miyam Kaya Halakli Madugi Mathakta Miyoy Kaya Fakraba Matung Ngasi Fawba Mapham Khangandana Leiri Ngasina Amung Yelho Furup Tangkhul Nagada Khuthaduna Mihat Mipun Chathaduna Lam Khopchinaba Hotnari Tha Sigi Taretasu Kamjom District ki Wangli Namli amasung Choro Khunda Myanmar da base tauba KNAB amadi PDF terrorist singna landaduna yum kya mai thakre thaudok aduma kyalho furup muthatnaba hotnarakpagi khudamni yum mai thaduna khunja singda landaraba fawbada mafam aduda leiriba Assam Rifles personnel singna kumhai yengduna laikhiba condemn tawi asiguma PHIBAM asi yaraklaba fawada India lengak amadi Manipur lengak na yengduna leiriba karigino maram aduna More Churachandpur Kangpokpi Ukhrul Amadi Kamjom District ta Yelho Furup Maitei Amadi Naga Singna Changba Yajiba Sikok Naba State Force Singna Mapham Sing Aduda Thambiyu Central Force na Yelho Mingak Sen Bigani Haiba Miyamna Thazaba Laite Haina Fongdoki Nakal Amaromda Tengbang Khongchat Aduda Saruk Yakhibi Ima Amana Fongdorakpada Ngasi Asi Malimgi Mama Oibi Singi Numitni Numit Asina Lakpada Mama Oibi Kyana Macha Oiba Kayada Yaifa Faujel Pijari Amadi Malemda Leiriba Macha Oiba Kayana Mama Leiba Kanaba Hotnabada Lauriba Thodang Singda Mama Oibi Singna Thauna Hapkini Loinana Lamdam Asida Narol da Changlakhiba Chin Kuki narco terrorist Singna Yelho Furup Singda Nongma Kandana Landarakliba si Athuba Matamda Lepu Saidang liba singna saidang bagi wahan to khangna thabak tawba mathau tai nongma kangdana Yelho Furup Singda landariba Kuki Militant Sing athuba matamda Manipur dagi thadokhinaba laingak asina Myanmar laingak ta wari sanana bahotna biu madunatana Kuki narco terrorist Singna mafam asida saidang duna leikhiba tarabadi ngasi thokliba irang asidagi hena chawba irang ama thokloi haningai leite haina so mahakna makhata na fongdoki Amuk hana aikogi Naga Sininaw Sing, Maitei Sininaw Sing, More da Sangma Yadriba, Kangkopi da Sangma Yadriba, Aduga Lady Bapulamak Sing State Force in Si, Yi Mating Natragadi, Aikoi, Chandran Force that they Tazaba Lake Travel. Anoint Dana, Nasigi Sumlaba, Aikogi Tongan Tonganba, Area Kayada, Kuki Militant Sing. Narco terrorist in Satara Iba, I could Lanjang say, I could Citizens Club ki Maikei the Gi, Chauna condemned to say, I could Citizens Club ki Maikei the Gi, Angam Mangamba, see the Natana, I could Ada Lilip came the Nagagi, Aduga, I could Tangkhul Sininaw Sing, I could Mamang the Senero whom love come in Nagahe, Adu Matung the Su, Moi the Queen of Pangba, Mating Pangani, Maramdi, Tangkhul I say, Maitei Sing, quite a Tana Yadraba, Adum Lava. Jati Yamoiba, my whole old again. May 3, 2023 dagi Awa Ana Asiana Toklaba, Eko Iripak Iramdam Asidai Sida Ipurup Yek Salaisa Sinda Itatatana, Mihat Mipun Chatharapa, Leptana Masisu Laiba Asigi Awa the Saruk Yazabuga Loinana, Ekoina Ngamjaba Breakfast Packet Amadi Ngamjaba Ising Karadang Ikoi Yek Salai Cha Singda Khudol Tamba Lakchabani
maru oina Mother's Day numit asidayisida aikoigi mama ama oibagi ichasing amadi iraipak iramdam singbat amkotnabada machasingidamakta mamana lepliba adu pangal hapani haibagi pandam aduda ngasigi ko akoina tingbang bagi thabak asi pangthokjabani iraipak iramdam asidagi sida mama singna machasing karamna nawokadagi amadi nungju nungsa yeknabasing lakadagi pebet macha chawnanaba pebet mapina yoglapagum ngasidi iraipak sida lairiba yelhomi yek salaicha mama pudingmakna machasing ngaknanaba thauna adu hena leikhatpa changi loinana iraipak asida changchalakuna saidanglaba sing adu mafam asida leininglabadi makoigi saidangbagi thak adu khangna leigadabani loinana lamdam sida yelhomi sing yek salai macha singi mathakta makoina lan taribasi athubada India government na handoknanaba policy program sinduna masi handhangadabani aikoigi iramdam sida yelhomi gi mathakta nungsiduna saidangba piribasing asida refugee relief camp hangliba refugee funding thadariba puding makse aikoigi itakta moigi ada lehoriba khulai paibasing adu changjal aga kapnabo maram natte maram aduna ngasi tangkhul la thoiba mamangda lengmai da thoiba mamangda na maitai singda thoiba mathangda na purup karambada mathang attack tawbo loira kanda attack tawbo puding maksi maiti raga moina ngamme haibagi akoigi area of domination aduga moiji operate tawre mukoi mapu nitak nanaba adugumba theory adu aikoi indigenous mothers singna madugi mayokta chap chana leptuna lamthengnarakani hauji hauji akoigi choro namli sidaisda thokleba koigi yummai thadu omba aduga mi phaduna pubagi habit ama leiriba asi yaragadi manipur government na koigi refugee camp hangduna thamliba asi athuba matamda Myanmar da deport tawduna thadokkinanaba Myanmar government ga wari sabinaba thabak thambana khwaidagi phagani haidana ai ngase opinion asi miyamda phongdokjari loinana aikoina chamna sinjaba asi maitai haiba khaidana aikoi yek salaicha oiriba tangkhul sing amadi leiriba atai group ki aso open nanglaba singda khudol tamjagadabani media na coverage tawbibagi ramak thagatche